अहानबदा मरुइबा पाउसिंग पिजरी मणिपुरदा अमुक्का हन्ना पॉपुलर गवर्नमेंट अमा लाखो मतमदा करी फिरेप लौगदगे हाइबदो मफम असिदा लेरिबा पार्टी असगे तोंगा तोंगादा वर्कर्स स्टेक होल्डर कयागा तानादुना मियाम याबा लंबीदा पार्टी असना चटकनी हाइना एनपीपी के नेशनल प्रेसिडेंट कॉनराड के सांगमन हाइरी अमदी सेक्यूरिटी फोर्स ना था असगे तांग तरेता चुरचांदपुर डिस्ट्रिक्ट की बेहयंग पुलिस स्टेशन न कोनबा बोरपोर्ट विलेज मना की उमंग अमदगी मियोय अमा हेरोइन किलोग्राम अमा ग्राम चनी द कोनना फारे ISCOM मणिपुरी न्यूज मीटिंग ताबिरबा पुमनमक पुरुक साना शर्मिलना तारामोक चबगलोइना पुंजा सिफावबगी मरु ओइबा पाउसिंग संदोकना पिजेरी चाही कया मणिपुरदा इंगतप्पा फिबम अमा लाकपा ngamdri हाइरगसु था खरा असिदा मणिपुरदा यामना चाउना थोकहनिंगदबा थौदोक थोकलकपगी पाउदी ताद्रे अथुबा मतमदा लमदम असिदा मियामना याबा पॉपुलर गवर्नमेंट अमा थुना लाकपा ओइरसनो महाकी खोंगचत असिना मणिपुरदा ओइरिबा फिबम असिदा कदाई फाउबा मतेंग पांगबा ngamgadage हाइबदु येंगबा लाकपनि हाइना नेशनल पीपल्स पार्टी एनपीपी गे नेशनल प्रेसिडेंट कॉनराड के सांगमाना हाइरी नुमित निनी मणिपुर की खोंगचत्ता ngasi imphal इंटरनेशनल एयरपोर्ट थुंगलखिबा मेघालय की सु चीफ मिनिस्टर ओइरिबा कॉनराड के सांगमाना मफम अदुदा पाउमी सिंगदा करिगुंबा स्टेट असिदा अमुक हन्ना पॉपुलर गवर्नमेंट अमा लाकपा मतमदा नेशनल पीपल्स पार्टी ना करी फिरेप लौगदगे हाइबदु मफम असिदा लेरिबा पार्टी असगी तोंगान तोंगान वर्कर्स मियाम स्टेक होल्डर कयागा तानादुना मियाम न याबा लंबीदा पार्टी असना चटकनी हाइकी कॉनराड के सांगमाना ngasi एयरपोर्ट थुंगलबा अदुदा एनपीपी मणिपुर की स्टेट प्रेसिडेंट युमनाम जॉय कुमार वर्किंग प्रेसिडेंट शेख नूरुल हसन एमएलए मयांग लंबम रामेश्वर एमएलए खुराइजम लोकेन एमएलए टीएच शांति एनपीपी वुमेन्स विंग अमदी यूथ के वर्कर्स सिंगना महाकु तरामना ओखी पार्टी असगे नेशनल प्रेसिडेंट लाखिबा अदुदा पार्टी असदगी मिखलदा माई पाक्तुना हौजिक एमएलए ओइना लेरिबा ओइनाम एसी की एमएलए इरेंगबम नालिनी देवी अमदी तमेंगलोंग एसी की एमएलए जांगेमलोंग पारमैदी एयरपोर्ट लाकपा उखिदे Easy for me to say it. It's only my individual view. There are a lot of agencies and government of India as a whole has to look into it. But yes, as a party, we have seen that situation is better than before. I think a lot more has to be done. We have seen a reduction in the violence, but that doesn't necessarily mean that the peace has, come in. So the process of peace, the process of trust building, the process of engaging with each other, I think there's a lot of work to be done. So that is the reason why, leadership will play an important role. Political parties, different stakeholders will play an important role. And I hope that this engagement process can happen so that we can see that overall lasting peace and lasting solution comes out. You see, as political party, for us and for any political party, it is important to reach out. It is important to engage. If we don't engage, if we don't connect with the grassroots and with the people, then there is somewhere we are missing a point. So our idea is really to reach out and to listen. So we'd like to listen, reach out, take suggestions, and then decide on what the party would do and how we could play a role in ensuring that we are able to improve the situation. People's Revolutionary Party of Kanglaipak Pripak ki nifu nipal suba mapokumon thauram lamdam asida khundaminariba yelhomi furup singh chingmi tammi miyam pumna makka khutsamnaduna mapung fana pangthokre lona thingkraba lalholu Pripak ki Department of Publicity and Propaganda gi Publicity Officer mangal khumanna khudyek piduna thadorakhiba cherol amada Loop asage nifu nipan rak suba mapokumon thauram asi Central Headquarter CHQ, General Headquarter GHQ, 707 Mobile Battalion, Base Area 1, Base Area 2, Base Area 3, Base Area 4, Tactical Headquarter THQ Training Center TC, Transit Camp Mobile Battalion 01 Amadi, Mobile Battalion 02 na chingba tongan mafam singda pangthoki.
Party ki Chairman, Interim Council, Ahaiba Angomna Athoiba Mithunglen Amadi, Charge Affairs, Publicity and Propaganda, Leibak Ngakpa Luwang na Thawramapu Oiduna, Central Headquarters CHQ da Pangthokpa, Chinglem Laba Thawram Amada Chairman, Interim Council na Maira Chukhatuna, Thawram Haudok Laba Matungda Lupki Firal Chingkhatki, General Headquarters da Pangthokpa Achamba Thawram Amada, Red Army ki Chief of Army Staff, Charge D Affairs, Medical and Family Welfare, Deputy Finance Secretary Organization ki members sing na saru yaduna pangthoki, CAS na Maira Chukhatuna Thawram adu haudokpaga loinana party ki firal chingkhatlaba matung laikhidraba athauba athaubi singda laikatpaga loinana revolutionary gun salute piduna ikaikhumnaba utki. United Base Area da Laiba Red Army ki 707 Mobile Battalion da Pangthokpa Chinglem Laba Thawram Amada Base Area Secretary Langambana Athoiba Mithunglen Amadi Red Army ki Camp Commander MD Pakishna Thawram Mapu Oiduna Base Area ki Secretary da Machu Tariat ki Firal Chingkhatpa Mapung Oiba Thawram Oiki Aroibada Nifu Nipan Suba Pripa ki Mapokumon Thawramga Mari Lainana Yaifa Paujul Pirakhiba WESEA Amasong Lamdam Sigi Machil Manau Oiba Ningtam Yawo Lop Singh Amadi Iraicha Pumna Mapu Thagat Pafongdorak Pagaloinana Lamdam Sigi Yelho Furup Singh Chingmi Tammi Ichil Inau Singda Mapokumon Thawram Asibu Mapung Fahan Kibagi Damag Lup Asigi Maikaidagi Miyambu Chirol Asida Thagat Pafongdorakli Ngasi October gi tang mapan ing kumja lishing ani kun manga numit asi Pripak Progressive ki fingang lanmi safong bagi nifu mapan suba numit ni iraiba kannabagi chathariba lantheng asida thawai kat khraba pumnamaki mafamda yawolgi ikai khumnaba pirakli awa ana aso apan nanglaba mangkhibadagi thiba fangdriba amasong lanjenarakliba imung manung singi awa potlumdasu party na saru yajari Lona Thinkraba Lalhaulo Pripak Progressive ki Chairman Longjam Paliba M na Kudyek Piduna Thadorakiba Cherol Amada Laiba Khunai Amma Mutharakpagi Khudam Takpasi Furup Mashil Muknabagi Lan Thabak Fangdabagi Changwangba Tinnaba Loinaba Ngamnadaba Climate Change da Pukning Changminnadaba Birth Rate Nemakpa Thawai Yauna Thabak Sunadaba Asini Manipur di Masagi Ngamkhayat Laga Maning Tamjana Laijarakpa Laibakni India gumba Land of Invaders nate adubu ngasidi Indian oihankhibadagi Manipur su Land of Invaders olakle amot panakuplaba Indian leaders singna laibak kainaba pirakpa yathang pernicious commandment bu maitai politicians singna wakhan khanthadana ani laurakhi di political nightmare oina Manglak na duna hingna siba living dead oina adom laikhini khudam oina haujikin ningba kairaba MLA sing sidi adom yengbiro ecocide and ethnic based terrorist sing si protected community oina thamkhore tampaki furup singi maning tamba hak singbu khudum chansilduna lanban khaziliba kangbu asifauba warak pangamdraba Government of India da kayam thazaba thamkhidoino haina cherol asida hanglakli Mainland India gi media amasung organization kharana atamnana maitai furup ki mayokta aranba wafam kaya sandokpa lepte India na media propaganda economic and cultural war tawraktuna maitai singbu mapalamda awaba kaya mayok nahalle matik magul thauna lingjel leitraba maraibak nungsidraba singna laingakpa
Kakistocratic government oina matam sangna street asida palakpadagi ngasidi maitayna Indian oina hingbasu khudong thire India gi mayokta lepasu kiningai oirakle thauna lingjel manana khongfam chetna lepminaraga yeknaba singsi thengnaminasi yeknababu mayoknaba haibasi lalhoba amasung miyamgisu iraipa kannabagi apunba dharmani khallasi haina makhatana chairman gi warol asida thamlakli Security Force na tha asigi tang tareta Churachandpur district ki Behyang police station na konba Bolkot village manaki umang amadagi miyoy ama heroin kilogram ama gram chani ga konana faraba miyoy adudi Churachandpur district ki Bolkot village tagi jamkhampau chahi humfu taretni miyoy asidagi heroin powder yauba soap case chama fangle hairi Nakalamaromda Security Force na tha asigi tang taret amadi nipanda chathakiba tongan bathiba humbagi thaudok singda aina thingkraba lalholup anigi active cadre ani fari Security Force na tha asigi tareta under Patsoi police station na konba ngairangbam taukhongda chathakiba operation amada koireng na luchingba UNLF ki self style measure ama fagatpangam ki miyoy adudi Imphal West district ki ngairangbam awang mamang laikai dagi haujikna khumbong makha laikai da leiba namayrakpam kondom maitai atopameng lalhaiba amadi lambu chahinifu mangani amadi Security Force ki atopa kangbu amana ngarang Imphal East district ki Irilbong police station na konba Arapti mayay laikay da thiba humbagi thabak chathabada RPF PLA gi miyoy ama masagi yumdagi fagat pangamki faraba miyoy adudi mayang lambam Milan Singh atopameng lalaba chahi kontra mapanni miyoy asi shell gi damakta mifa mipun chathaba amadi tongan ba crime sing da chenaba mishak amani hairi Mera Ho Chongba Festive Fair 2025 ka mari lainana lamdam asigi traditional handloom amadi handicrafts ke pothok sing asibu karamna malemda masak takadagi haiba hiramda numit nini chupna chathagadaba seminar cum workshop ama ngasi palace compound da leiba iboyaima shumang lila sanglenda hodokre MUTUA Museum gi Director Muchwa Bahadur na moderator oikiba thauram aduda Directorate of Handloom and Textile gi Financial Advisor TH Gunindro Singh amadi tongan ba National Awardee singnasu saruyaki ngasigi thauram aduga mari lainana Handloom and Textiles Manipur gi Deputy Director Thokchom Basantana phongdokhibada Hairiba Festival asina lamdam asida laiminariba tongan ba Furup Singh IDP Singh amadi National Awardee Tarana puthokpa pothok singgi oiba stall humfu na saruk yaduna makoigi oiba platform ama pinaba honabani amadi stall sing asida yamna hongba mamalda handloom amadi handicrafts ki pothok sing fanghaliba asida lamdam asigi miyamna su lakpiduna support tobiyu loinana numit nini gi oiba seminar cum workshop asigi manung channa aikoi gi oiba handloom amadi handicrafts ki products sing asina lamdam asigi economy bu karamna chaukhatnaba honagadagi amadi leiriba nat ki oiba pothok sing asi karamna yokhatkani haibana chingba hiram singgi matangda akhang ahai kayana saruk yaduna ngasidagi haugadoriba seminar asida kupna khana nainagani hainasu phongdokhi अखोई सेमिनार कम वर्कशॉप मसीदा अखोई हैंडलूम अमसुंग हैंडीक्राफ्ट की मतंगदा मसीना अखोई इकोनॉमी दा करी पुरक्प याबगे अमसुंग अखोई लैरिबा ट्रेडिशनल की प्रोडक्ट सिंग असी प्रिजर्वेशन कमायना तौगनी अमसुंग प्रमोशन कमायना तौब याय अदुगा करी प्रोस्पेक्ट लै अखोई मार्केट अहुम थोए हैरसु डोमेस्टिक मार्केट अखोई इसागी स्टेट दा लैबा मार्केट अमा अमसुंग स्टेट की मपान दा लैबा नेशन दा मपान लंबी अखोई स्टेट सिंदा उथोकदा पोर्ट अमसुंग अहुम सुबदा अखोई ग्लोबल होइना एक्सपोर्ट तौब या पोचे मयाम सिंग करी करी लै हैबदु मसी मना तानाबा अमसुंग अखोई डिजाइन सिंग से लैरिबा अखोई डिजाइन मयाम सि यामना अखोई मोटिव सिंग जे अखोई हैनरिबि
चार्टर यांकई 750 मोटिव स्कैन लेरबनी अखोई मणिपुर सिदा मसी अखोई म्यूजियम थम्ब नतब हाइदि अखोई मसीदि अखोई इसा इसा की हौजिकी तुंगी योनसु नेक्स्ट जनरेशन के ओनसु खमिनबा मसी मोटिव मियाम से मसी नैना दुना खदना मसी दाना दुना अखोई मसी सेमिनार अवेयरनेस प्रोग्राम सिदा अखोई खंगाही खरा ओजा ओसु ओजा पाबुंग लेरे या पाबुंग बहादुर लेरे मार्क्सु माना मदर ओइदुना मसी से प्रोग्राम मसी चथा जगनी ꯏꯒꯤ ꯃꯊꯧ ꯇꯥꯔꯛꯄꯗ ꯃꯤꯌꯥꯝꯅ ꯏ ꯂꯩꯔꯒ ꯀꯥꯞꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯄꯤꯔꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯁꯥꯒꯤ ꯆꯍꯤ 19ꯗꯒꯤ 60 ꯐꯥꯎꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ voluntarily oina thoklaktuna e pibiro haina Indian Red Cross Society Bishnupur District Branch ki Secretary Dr. Huidrom Roman na hairi State Blood Transfusion Council SBTC Manipur amadi Manipur State AIDS Control Society Max ki matenga loinana Indian Red Cross Society Bishnupur District Branch Kumbi Ideal Youth Development Organization Kumbi amadi Chayatap Foundation na Department of Transfusion Medicines RIMS ka khutsam naduna sinduna Kumbi Awang High School da pangthokpa awareness campaign on voluntary blood donation gi thauramda wangangloi oina wafam asi phongdokhibani Dr. H. Roman na makhata na haikibada Kumbi da voluntary blood donor humfudara romdi leire anoba blood donor di kaya tholakte masi e piraga kari amangba leigadage haina kibadagi oiramba yai e pibada amangba amata leite mangbagi mahutta miyoibagi punshi kanbada matiang chauna pangba ngambata natana isha isagi punshi sangnaba lambi amasuni hairaduna e pibana stroke tobagi chang hantahalli amadi fabada waba anaba haibadi incurable disease kaya amasu ngakthokpada achoba matiang oi maramasina voluntary blood donor masing yamna thoktuna hospital da leidiba igi awatpa kaya sing asi mensinbiba changi Aikoina isana yana thoglakaga miyoibagi punshi kannaba e katpa changi haiki ngasigi thauram aduda hana masagi e katkraba amadi voluntary donation sing sinbada achoba thaudang lokhiba Manipurgi tongan ba mafam singdagi lakpa miyoy yangkhai tarukta certificate of honor piduna amadi thoidok hendokpa thabak tauba volunteer singdaso natki lengyan yanduna ikai khumnaba utkhi Thauramadu Kumbi Municipal Council ki Caretaker Chairperson W. Priyoranjan, KIYDO Kumbi ki President KH Netaji, National Teachers Awardee KH Indrakumar, Retired DI Moirang Them Meghachandra, Social Activist W. Sobha Amadi, Sanjoy Ahanthemsu Saruyaki. Kumbiga adugma voluntary blood donor masing yami masagi humudra chuna e piba yakai matuka e piba mayam lere ai samuksu yakai ko hundor ai e pija khre ado hai se som da sumasigi pangal se thangna se ishor pi da para hai di pi ko loina ba akoi khudi mukta sapana pi lepna pi da mi di humpo mangau pi da na mi amari kunsi kan be yado ne ba Kumbi Ideal Youth Development Organization gi Mangarak Suba Foundation Day Kumbi Awang High School campus ta pangthokre Thauramadu Kumbi Municipal Council gi Caretaker Chairperson Wahengbam Priyoranjan KIYDO Kumbi gi President Khangembam Netaji National Teachers Awardee Khangembam Indrakumar Retired DI Moirang Them Meghachandra Social Worker Sanjoy Ahanthem Social Worker Wangkhem Sobhana Athoiba Mithung Lensing Oina Saruyaki Thauramadu Saruyaki KIYDO Kumbi Haudok Lamba Layoi Kraba Miyoi Ahumgi Mafamda Miyam na haikat laikat tamki Thauramgi Saruk Ama Oina Natki Jagoi Ishai Kaya Su Utki Wangang Roy Kaya Nasu KIYDO na Kumbibu Chaukat Naba Honabada Lauriba Thaudang Singi Maramda Wangangki Loinana KIYDO gi Thabak Thauram Singda Kathokpaga Loinana Thabak Tauriba Volunteer Sing Amadi KIYDO gi Thabak Thauram Singda Mateng Pangliba Indian Red Cross Society gi Thaumi Singda Sakhang Chi Sing Piduna Ikai Khumnaba Utki Thauramga Mari Leinana National Teacher Awardee Khangembam Indrakumar na Phongdokhibada Khul natraga Laikai Ama Chokhatnaba Honabada
Mafam adugi club ki thaudang yamna chawi KIYDO nasu kumbi gi thabak thauram kayada mangjul thaduna chen chongduna honabana kumbi gi miyam gi chokhat thaurangi thabak singda achoba mateng oi KIYDO na lawriba thaudang asigumna atay mafam singdasu club singna active oiragadi khunai asigi yamna thuna chokhat minnaba ngamgani hairaduna mikhal gi matamda sel lawraga vote thadabagi chatnabi ama leiriba asi miyam changduna muthatnaba honaminasi Mahaki Maikaidagisu Sunday campaign haina mahairoi singbu hiram khudingda achumba wakhalda laknaba campaign da chingnaba chathari haiki Adu sumaina leka ki wat ke leiba kalab mayam singchina sumaina khitang leiba kalo singchina etibo na khitang lebina matamda khunai gi mayo se asum mayo lakani khale adu ngasi leiba khunai se yengbiyo ko sahi sa kya su sahi kya su lage apni khunai ke sum tor kanda lakpa isingchana oza sobasu adum basa yamna ka hai ting de de vote kaning de are apoi gi ibai mega dia ju basa ting de vote kaning de ba are inau sando ju basa yam ting de vote kaning de ba hai sing je paisa paisa de ba adu leiba khunai si ki satam jina leiba leitaba ngamna be engni ha de thona da isingchana tawiba satam ta ha ba mi meyam se singa Mukahana Manipurda amukahanna popular government ama lako matamda kari firip logadage haidadu mafam asida leidiba party asigi tongan workers stakeholder kayaga tanaduna miyam yaba lambida party asina chatkani haina NPP ge national president Conrad K. Sangmana hairi amadi security force na tha asigi tang tareta Churachandpur district ki Behyang police station na konba Bolkot village manaki umang amadagi miyoy ama heroin kilogram ama gram chani ga kona na fare Pungja sifawagi oinadi ISCOM na sandok chaba Manipuri pau matanga sidalo jore makhataba pau gidamak ISCOM mit yeng tadona lebiyo